mayam bo ahna maktada ikokno no khurumjari amadi taram noksari PK channel pothaminasi khangminasi channel asina ngasi miyam da khudol tamjagadoriba video si ngasi asi English ani ga kunithoi habadi 2022 gi aroiba numit miyamna bye bye haiduna khangnariba habadi chahi sigi aroiba numit chahi sibo bye bye piba numit haibatare hayengdi anobu sahi ama lakadore hairiba lakadoriba anobu sahi asi 2023 English ani ga kolumdoi gi sahi aduni ngasina aroiba oiriba numit 2022 sida Tengnakiba awa nangai kudimakto lakadoriba sahi sidadi habadi 2023 sidadi nuksijarabagi viewers sing subscribers sing amadi kanglaipak sida leriba mipum kudimakna afaba nungaibata oiminarasi haiba wafamdo thamjaraga ngasi asi hayengdagi haugadoriba English aniga kolumdoigi anobu sahi asiga oiba Rashifal do kari kari leri haibado miyamda khudol tamjarake ngasi gi Rashifal asi hayeng New Year numita thagisagi na khanjaramani adubo hayeng asi nomaijing numit oibana maram oraga mahausadagi nomaijing numit khudingi chayol gi Rashifal thambana maram oraga ngasi bye bye numit sida hariba Chahigi oiba Rashifal si aduma khudol tamjarage haduna miyamda khudol tamjarakpani aduga channel asina mayamna thambirakiba anuba topic sing mayamna thambiro haiduna request tobirakiba topic kaya dusu thamjarage aduga sahigi oina ngasi asina sahigi oiba 2023 gi Rashifal thamjaraba matungda tongan ba ina lokacharkadaba sahigi oiba afafata kayama habidi lak kayam lai kayam sakki habina singba Rashifal gi oiba leigadaba aduga tha gi oiba tha duda tawgadaba chana kanglon tha duda habidi kuna sajibu kalen haiduna leriba maidai tha sing sida yorokku matamda karam ba tha da kari aya puja tawni habina singba amadi sahi sida leriba afafata kari leri habisingcho mathang manau naina aduma thamjarake hariba sing aduna New Year loraga January thasigi manungda adum thamjaraga matung tabada mayamna khanbirakpu topic kya du soidana magi thamjaba ngamjaragani ningsing janingba amadi hanaki sahi ing lising aniga kunithoi habidi 2022 sida mayamna khanbirakibu topic sing ado 2023 sida sahi sina lakpa matamdadi soidana magi mayamda khudol tamjaba ngamjarage habisima sorda so tawnijari mayamna khanbirakpu topic sing ado mayam korang ngai biba amadi tatana haibirakpa singdo madugidamak aina haukiba sahi haijarage 2022 sida ngasina loiraba sahi sida aina mayamna khudol tamjaba ngam khidaba singdo soidana magi tamjaragani fare dudi ngasi oina thamjariba topic da hayengdagi haugadoriba 2023 asigi sahi asigi oiba kari Rashifal leri habadu khudol tamjarage miyeng taminasi Sikona luxury si ma Phyto Life Grow company dagi ni nahani ko hidak pijaram mudune bako ado ngasi mu luxury si koi almost numit 12 ni muksura male ko piket am loi bagi ma ko birak pane do ima ko si ima gi si hana leram maduga kitang ahong ba leiribra habdu koi kitang khangjage bako ado ima gi ahan bada mingam de lefam kitang habiyo oh ai je more dai ni sida hayok to lejaba haita Helen ko buko ali imagi nuai bidisi kaino ai nuai tabadi tai di loina nuai jai ko ada ai haibo sigi da si jaba dai di loina nuai jare ada amu sok thara ko yaw ko do nte ya koidon dim haibiyo buko isagi nuai tabdu sinan dim haibiyo bu anabadu moida anabadi hana di chi amme bako chigi kadi hanadi aidi hidaki chati manungdadi chemme bako hujiti hidaki charabnina kogi anabadi kharaju kangchale machumju thoina ta chigi ga no ha ga no chigi chai da da khatane do chigi hidaki chabade dinara dikhare nte nabasi kyam kuirage nabade sahi ani ahum dum hairan ani ahum sore bako maroina nangan su nabra nangan ga jamu phule haita aji uji maroi na ji breast ne bako aji breast cancer oirera kamai do bino kang ge ge se ori bra jo
Okay. Breast adi mahita bane buko. Mahita basi hujiksi hani doctor hidak jabiram dabro kamai toge. Hani hidak jaram tidak lagi hidak jadi. Cikpe kita tadi cai. Cikpe dong cai ba. Adu fabro kamai toge. Adu cikpe dia tu budi tu cai budi kare fabro ko. Oh hoy. Adu ni cai to kara di mu he hau ba. Okay. Anyway, hujiksi phytolab ki stem cell siga nova siga koina ima da pijaraga sare si sar matung sida lakpa kari kari ahong lei leiragusu lei habio leidragusu lei desum habio ko uji ahong wai bu na ba de khara phare ko ai chipa na ba khara phare chani ba khara poe ko adu ne ai ko okay tani atei tei ahong kari kari ge leite hegi mahi tai khole habu de mahi ta ba di tai uji te na khara kangsan gare ha kangsan le ko sa ba thak ba di kamai kamai to ge sa ba di zum sa ri ba hai tare ai chak sa Korene miyamna khorang ngai beiba 2023 gi habedi ing lising ani ga kulumdoi gi oiba sahi gi rashifal se hojikti amuk khudol tamjarage mayam pungning chingna taminasi ahan masidi mes rashifal okasage mes rashifal gi oina ing lising ani ga kulumdoi sahi sigi oina apha phataba yana ba sahi oigadori sel thum tungbangam daba miwa lobudagi imung mahi langba potmang seimang thokpa matam oigadori aduga karbar tobada sendong yamde tobu lakadori ba inga thadagi mera tha phawbasidi kharamakhay kana jaba matam oigadori hariba matam asida leitingi posai lepsin ba ngamba pigadori mapung oina yengma matamda yamna asoba na ekti thoina leiroi lam chatpadi khara section biba phai lantum tungsin jaba ngamjaba pigadori anobu malchang lepsin jaba ngamjagani anobu sinpham su pangjaba ngamjagadori sinpham da mai paksaba piri aduba english singani ga kulumdo sahi se mairoi singi oinadi mai mayai oina phagasaba lei tobu pakhang lesabi singidi muknaba thokani mamai da ningba thungba piri haksangi oinadi mes rashifal gi oina sahi sida maruina kok mit thabak nungai gandaba matam oigadori ani subada lokasage breast rashifal gi oina english singani ga kulumdoi sahi sigi thabak su no mada kanaba masak maran saukhatpa leigani adubu satnaba mafam yamba maramna thabak su yamgani imungi ikha thaba singda ana ek thengnaba leigani karbar tobudu kanagani loinana pukning wakhal da sarang na ba kharadi thengnagani imungi oina ana ekta maru oina masa singda khara leigani yamna masagi oina ana ekte legande sel thumde dumak khara pigani silam sintha da mai paksaba khana jabadi leigani atopugi mateng phangjaba leigani aduga mahiroi singi oinadi laibak foba matam ni pakhang lesabi singina ningbaga mapa sanaba matam oigadori tobu bris rasi sida haksangi oina sahi sida khwaidagi naganba jaga haiba taragadi pukhra nagangani tang sikan bakhra togani hariba singsi bris rashifal gi chatliba habidi lakadoriba sahi sida leigadaba fall singni ahum subada mithun rashifal lokasage mithun rashifal gi oina kumsidi thaba ingkhang anoba hauba kana jaba matam pigadori masak maral fangjaba piri sahi mayai chalakpada khuraki ina lai saba pukning hakchang nuai taba khara thengnaba lei karbar da sendong khara leigani adubo satpham mafam su yamgani kharadi section biba fai aduga i nungsit ki nuai taba kharadi leigali achoba ana ekti thoina leiroi lambi satpa aduga awang ba kabada section biu thabak thorom singdi kana jaba lan hengat jaba piri panduna leram sel su fangali thaba ingkhang da kana jaba yamna fangani aduga mahiroi singidi anobu gyan phangba mithoi mihenba oiba piri pakhang lesabi singidi ahal lamanna sangani ningba ga mapa sanaba piri
Haksangi oinadi khwang naba naton khaunawgi ana ayek thengnaba khara leigani. Mathangda lokasage karkat Rashifal gi oina sahi sida habidi inglisingani ka kulumdoi sahi sida apaphataba yanana khara dum leigani. Ingen thadi apaba sokhatpa lei. Mera thadi angam athaugi mateng phangba lei. Lan sampati lepsin piri karbar masi sel phangani. Mamaida hena phaba mahi phangba piri. Aduga Haksang nugai gandaba khara sudum leigani lan tumdi lemjaba khara piri sahi sigoina thaba inkhangdi tapna kana jaba matamni sel khara sasarabaso lemjaba ngamba oigadori maramaduna haksang da ayetpa thoinadi leiroi khara de dum leigani mapung oina kana jaba leigani tobutobu mahiroi singi oinadi wakhal itaw tawba leigani manajamandi phang mangloi aduga pakang lesabi singi oinadi khara muknagani akaibadi thoina leiroi haksanggi oina sahi sida datu nungsit khara nuairoi I nungsit mari nungai daba ngakli naba khara toina tagongani mathangda lokasage Singha Rashifal gi da leirisi kumsi sahi sidadi habidi inglising ani ga kulumdoi sahi sida subu nombada kanaba thabak mahi yanba leigani marup mapangi matengdagi sokhat piri karbar tobudi sokhat ngamgani aduga haksanggi nungai daba wakhal pukningdi khara langtaknaba leigani asok apan thoktanaba section biu sel thumdi lakpaga satpaga hidanaba leigangani aduga khutta tunghoba ngamgande lam sathokpa khara section biu muknaba leigali aduga mahai masingi lamda yengba matamda habidi mahiroi singidi budi lausing sokhatpa mingchat phangba lei pakang lesabi singi oinadi apam waithung naba lei haksanggi oinadi kok ngauganba mit puk mari lenaba singsida ana ayek khara leigangani asumna mathangda muk lokusage Kanya Rashifal gi oina sahi sigi ahanba tha kharadi su nomada kanaba watpa leigani sel tungdaba wakhal waba piri kalen thadagi ahong khara lakani loinana masak maran phangba piri karbar tobu singidi kanaba sokhatpa ngamba leigani lam tumdi lepsin jaba ngamjaba sahini tobu aduga lam chatpada khara section badi fai ayet apan ana ek leiganba khara de pigani thabak thoromda kana jaba ngamjaba leigani aigi oiba mi hengatjaba aro ahen phanganba leigani mahiroi singi oina sangchatta mayai oina mai paksaba leigani pakhang lesabi singi oinadi muknaba khara thoklabasu nungsi sanaba phangani haksanggi oinadi khwang naba khongnau nungai daba khong hambagi nungai daba thengnaba khara leigani mathangda lokasage Tulla Rashifal gi oina sahi sigi habidi inglising ani ga kulumdoi sahi sida thabak tawbada khara kanaba sel tum masak maran chawkhatpa leigani imung manung masa masugi marida pendaba miwa maisa taba phangba leigani karbarda chawkhatpa khara watkani aduga hakchang nuai daba apo matang thengnaba yaba leigani chaba thakku section biu hakchang nuai gande lan thumgi khara adum leigani imung manunggi oiba wahodagi lan kharadi satkalli thaba inghangdi saukhalli afaba matamni aduga mahiroi singidi mingchat phangba anoba gyan phangba lei pakang lesabi singidi ahal lamanna chanbigani nungsi waithung nagani aduga haksanggi oinadi ngaksam nakong nungaitaba nungsanggi nungaitaba khara thengnaba pigani mathangda lokasage Brisik Rashifal gi oina sahi sigi ahanba tha kharadi kanaba watpa sel tungdaba piri mayai chanbada manchang lepsin jaba ngamba matam oigadori mina chanba ariba sel thum phangba piri karbar tobu singidi hona jamal mahi mangloi phagatpa leigani aduga
adum mahusagi oiba nungaitaba kharado phudurokpa matamsa adumak leigani sel thumdi isana honajabagi kanajaba lemjaba leigani anobu sinphamgi sel su phangjaba matamni thabak thoromgi ahongba legali landi lepsinjaba ngami aru ahengi sinphamchu chawkhatsei loinana mahiroi singi oina mahi amadi thabak tawbada mahi yanba piri habidi afaba pi habini pakhang lesabi singi oinadi thawai waba khara wajarabasu akaibadi leiroi haksangi oinadi apom atang singli amadi thabak nungai taba khara thengnaba piri mathang lokasage dhanu rasi folgi oina sahi sida suba nomada kanajaba saukhatpa isa isugi phagatpa piri phamthol kaba lei aduga karbar tobu singidi lantum lepsinba ngamba piri loinana haksang manunggi nungai taba thengnaganbadi leigani ariba anaba legali hana nakiba kyama phudoku matamsu leigadori lantum satnabagi lambidi kharadi adumuk leigani sekselagadi fagani anobu posei lepsin jabada section ba fai ana ayat khara thengnagani aigi oiba mi singa mot khenaba legali aduga mahiroi singi oinadi isabu awang ba thakta thangasaba yaba piri pakhang lesabi singiri matam kuina ningjaba asa thungba lei haksangi oina ngakli sayeng saya naba aduga khong hambada sakri kha thanganba leigari mathang lokasage makar rasi folgi oina sahi sigi oina thabak tawbada ayat akai mangba sel thum satnaba mafam yamba isa isu singi pendaba thengnaba lei karbar tawbada sel thum puthaba miwa taganba piri aduga pungning wakhal hakchang sangsatta afaba nungaiba oigali mina thajabiba matamni apunba senpham phangjaba yaba lei aduga silam sinthada kanajaba kudong chaba phangjaba leiri yumgi thaudoki maramda ayatpa kharadi leigali loinana mahiroi singidi mahi likna phangba potmang simang lei pakhang lesabi singidi ningba tungloi pothafam khangdaba leigani haksangi oinadi khongkhut sajing hoba tumba yadaba miwa taba piri section jaba fai kumba rasigi oina sahi sigi thabak su nomada kanabo khara watkani sel lan tungdaba pukning langba khara loigani aduga hariba matam asida maroina ayamba sarokta lan tumgidi kanajaba kutta lemhogjaba khara makhadi leigani thaba ingkhangda saukhasaba matamni angam athongna nungsibiba lei pochei lepsinjaba ngamjaba matamni laigi oiba thabak tawjabada afaba mahai piri mahiroi singi oinadi kanna honarabadi mahai mai pakpa lei karbar tawbadasu sendong yamde pakhang lesabi singi oinadi ningjaba thabakka mahaiga sanadaba piri haksangi oinadi unsagi leina apo matang naton khawnaudagi nungai daba khara leigani asumna sahi sigi thamjari barasi phol sigi aroibada minrasi phol gi oina kumsi sahi gi sellan tum makong khara pangadori afaba thabak tawrabasu mina fana hairaroi singthanaroi mi tinabada imungda pangde karbar wala singdi selep puthaba lamtu satpa leigani aduga sahi sida hana tahodaba thabak kharade tawba ngamgani thabak thoram ayambada ayat apan legali isana pangthokchaba thabakki mahai phangande imungi oina achoba khudong thiba leigande miga loinabada section bio loinana mahiroi singi oinadi ayat akai thangba yamgani section lo pakhangde sabi singi oinadi hai singdrabadi ikai nangba ikai khangba habadi ikai ba nangba piri haksangi oinadi chaba tumdaba pangal sonthaba budi losing thokdaba
matam khara laigani loisilakpadadi habadi sahi loisilakpadadi khara phagatpa laigani wafam khara sigalonana ngasigi thamjariba sahi sigi oiba Rashifal se habidi English singnega kolumdoi gi Rashifal se matanga soida tension janabagi tanjada lawjagi arobeda ngasigi video subu yengbiriba amadi channel asibu subscribe tobiriba nusijarba subscriber sing amadi viewers sing khoi kunimak loina kangli pak sida leiriba mipum kunimakta channel asigi maigedagi anob sahina lakpa matamda yaifa mangol pichari haba wafamde thamjaraga ngasigi English singnega kunithoigi aroiba numit sigi bye bye su nungai yaifana asoi ngam yaudana mapung phana pangthokpu ngambu oibiu haiba wafamse channel asigi maigedagi thamjari loiba fawba tabiba amadi miyeng tabibagidama ngamkhoi leitana thagasaba phongdokjari ngasigidamaktadi thamjariba wafam khresigi lonena channel asina miyambu kainanaba yathengdejage pinabirasi kanglei pakna yaifare